Chief Minister and Birena Manipur hauzik thokliba irang asi khaktada mai onsilaga leiba yaroi. State ki sel thumgi fibam su fagatnaba honaba tai haina phongdokrai. Greater Imphal area da logi wangmada saramba labor card listing ahumga chamnga card sana ba khusukula yauna labor card saramba myoi mapan phagalei lenga ki official power action logani haina Chief Minister na haidi. State asibu chakutpa mafam ama ohengi hairabadi state asida fangiba mineral resource kaya asibu ningthina sizinaba haiba ma mathau tari haina Science and Technology Minister Biswazina phongdokrai. Plastic yauna amorakai sing langthokpagi thabakti leptabana maram oiraga handaki ising ichaw matungda Nambol Turel asi plastic ki pambi sing haubaga pangkhak oirei. Amasung disaster management law amend tauba yauna mathang chayoldagi chathaba haugadoriba parliament ki nongzumi famda lengasina anoba bill taruk puthokadori.